ꯅꯣꯡꯖꯨꯊꯥꯒꯤ ꯑꯍꯤꯡ ꯑꯁꯤ ꯐꯨꯠꯂꯤ ꯇꯥꯕ ꯅꯣꯡ ꯑꯃꯗꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕꯁꯨ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯔꯣꯛꯇꯤ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯁꯥꯊꯤꯕꯒꯤ ꯃꯁꯛ ꯑꯣꯏ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯖꯤꯠ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯖꯤꯠ 2016ꯒꯤ ꯑꯥꯒꯁ ꯊꯥꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯀꯥꯔꯇꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯗꯒꯤ ꯗꯤꯜꯂꯤꯗꯒꯤ ꯃꯅꯥꯂꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡ ꯂꯝꯕꯤꯗ ꯇ꯭ꯔꯤꯞ ꯆꯠꯄꯁꯤ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯃꯗꯤ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝꯗ ꯔꯣꯗ ꯇ꯭ꯔꯤꯞ ꯆꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤꯅ ꯃꯅꯨꯡꯉꯥꯏ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯂꯤ ꯆꯠꯄꯒꯤ ꯇ꯭ꯔꯤꯞ ꯑꯗꯨ ꯋꯤꯀꯦꯟꯗꯒꯤ ꯇ꯭ꯔꯤꯞ ꯑꯣꯏꯅꯁꯨ ꯆꯠꯂꯨꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯡ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯄꯨꯡ 2ꯃꯨꯛꯀꯤ ꯕ꯭ꯔꯦꯛ ꯂꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯋꯦꯗꯔꯁꯤ ꯌꯥꯝꯅ ꯐꯠꯃꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ